Good morning everyone. Welcome back to our channel. mayang ngasi sina day 5 oidoine. Anyasi phazaradranya. Ma ngasi amuk kiri ngarang ngahak kirama amuk phagimne ba do ngasi amuk yahorakpagi masa yung anta da puthorakpagi nya. Dress season biraga daidi anom siga ma. Habet kapi bone hoje kuri phar. View jigi laite. Morning view. Ai chủ cái tàu ấy kìa. Bác thằng này cái tàu bác cấp tới nhiều rồi không cả. Cái tàu. Namin. Ya, tuh ang ni, tampak ang ni. 안녕하세요. 쇼랑이에요, 방아씨. 또 부디 밑도 먹으려고 바가 밥 먹다이. 또 독비래가 왜 안 오가요? 독비 좀 하세. 아까운 거 살리죠. 그래서 마동 삑빵한 거 싸움 lại. 이자는 빙 껍레름니 나시. 거의 니 차나야 드레 이반이 차나 시간 레르 거네 마빠웬 랑가 차나래. 마탄다. mayam hầu giờ nhà sẽ piri tôm tàu rồi cái lấy đấy bà sẽ ngang này sana ya rồi bà mà ba xem mà thân sana lấy đấy cái đồ rồi gì mà đi kubi chụp đi ra rồi kubi cái tăng là thì chụp kudum bị chọn anh đi chụp lập chụp sân đi chụp bị chọn ngarang chụp rồi tập đồ mà xin là cao đó nó phải iya người nhé anh nhà sẽ samudra mà ba thảo đó liêm tha đi mà cứ chụp vào đó đã mai mà cứ chụp chưa hai mèo anh ngọc xin là bảo ngang này mày em xin là nhà cái anh nộp lộc thuốc khắp mặt tuần gì cái nhún cặp tra bài những cái quá thì đó tụi bây giờ úp bún sao làm nè bebet nang bune maman hai đi xe cặp ya bạc cặp bê tụ cô ya đi nè kissing. Sana bisa mo so mo re kain tayo sibo bistala ko da. Mayam ako'y nga si check out to doon dogi breakfast de dum heavy to sa lehoren lunch sa drafya na bana. Tanjaya. Sige sila kanale coffee mo mong basem. Doon niya diyan ngọc sina re ba. Para tayo. Tayo ko. Hi, hello dodo. Cái này là luồng đôi đây mà con. Tôi su chỉ có tàu bơi lội đấy. Xong đó taxi hay đi tàu rồi đủ lạc thì hạng ngày đi. Adum mapade nung sisi li tàu rồi adum ingi dah. Sao vậy? View sih di pada light. Đó cái nhưng mà không nào thật là anh em thì sâu cần lang phải tại mình khâu quá đi bà đây mà sẽ thì xong một bị thơ cả thăm mà nè mà thì đây là mình khăn cả mấy tiền sai lấy cái min số anh ta lạc vào ta này vậy ang aga sandian so tao bagi mo sa dito ise how hare mi nga ni eh hen mandro nang duda chum na lai te ba maning sale ai nang pammi mapa nang pammi ma na ka pammi je ta ko chen ba dunia ba sala mai khunguk si tu ji ngan pai chak pe adam
ꯁꯦꯝꯇ ꯆꯠꯂꯣ ꯌꯦꯡꯒꯦ ꯑꯗꯣ ꯅꯥꯟꯊꯣꯛꯎꯁꯦ ꯁꯤꯁꯤꯒꯤ ꯂꯧꯈꯠꯂꯣ ꯌꯥꯔꯦꯗ ꯖꯤꯔꯤ ꯑꯃꯨꯛ ꯅꯥꯟꯊꯈꯤꯗꯅ ꯅꯦ ꯍꯤꯒꯠꯂꯤꯕ ꯃꯨꯁꯨꯛ ꯍꯦꯛ ꯃꯨꯒꯦ ꯉꯝꯅꯕꯒ ꯃꯨꯛꯄꯅꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯃꯥꯅ ꯃꯈꯨꯠꯅ ꯊꯣꯝꯕꯗ ꯅꯥꯝꯅ ꯂꯨ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯥꯎꯁꯤꯟꯅꯕꯤ ꯑꯉꯥꯡꯅꯤ ꯑꯩ ꯒꯋꯥꯗ ꯐꯖꯅ ꯉꯥꯎꯁꯤꯟꯅꯔꯦ ꯍꯟꯗꯛꯇꯤ ꯍꯥꯏꯌꯣ ꯐꯖꯅ ꯑꯦꯟꯖꯣꯏꯁꯨ ꯇꯧꯊꯔꯦ ꯄꯄꯥ ꯅꯈꯨꯠꯇ ꯍꯥꯝꯃꯤꯔꯣ ꯂꯦꯝꯕꯤ ꯁꯥꯈ꯭ꯔꯦ ꯉꯥꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯌꯦꯕꯀꯣ ꯋꯥꯔꯦ ꯀꯨꯏꯅ ꯂꯩꯕꯅꯤꯅ ꯉꯁꯥꯏꯗꯒꯤ ꯄꯨꯡ 12 o'clock ꯑꯗꯥꯏꯗ ꯍꯣꯇꯦꯜ ꯆꯦꯛ ꯑꯥꯎꯠ ꯇꯧꯔꯛꯄꯅꯤꯅꯅꯦ 7 o'clockꯀꯤ ꯐ꯭ꯂꯥꯏꯠꯅꯦꯕ ꯍꯧꯖꯤꯛ 5:30 ꯇꯥꯔꯦ ꯑꯗꯨꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣ ꯑꯩꯒꯁꯦ ꯁꯛꯀꯁꯦ ꯂꯣꯏ ꯂꯣꯏꯔꯦ ꯐꯤꯔꯣꯟ ꯃꯔꯣꯟ ꯑꯃ ꯏꯁꯤꯡ ꯂꯨꯝꯕꯩ ꯈꯣꯠꯄꯩ ꯀꯪꯗꯕꯒꯤ ꯄꯨꯔꯥ ꯕꯤꯕꯨꯂꯥ ꯆꯨꯔꯦꯗ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝꯃ ꯆꯥꯈꯤꯁꯦ ꯁꯤꯗ ꯍꯣꯔꯦꯟꯗꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏꯅ KFC ꯑꯣꯏꯅ ꯑꯣꯔꯗꯔ ꯇꯧꯁꯦꯅ ꯑꯣꯔꯗꯔ ꯇꯧꯔꯤ ꯑꯝꯇ ꯅꯪꯁꯨ ꯅꯣꯛꯁꯜꯂꯣ ꯄꯣꯔꯛꯑꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯇ꯭ꯔꯦ ꯄꯤꯗ꯭ꯔꯤꯌꯦ ꯆꯥꯎꯈꯠꯄꯤꯌꯦ ꯃꯣꯏ ꯈꯨꯄꯤꯁꯦ ꯑꯝꯇ ꯍꯥꯡꯗꯣꯔꯛꯑꯣ ꯌꯦꯡꯒꯦ ꯌꯦꯡꯁꯤꯁꯦ ꯗꯦꯗꯤ ꯍꯥꯡꯗꯣꯔꯛꯇꯣꯏ ꯑꯍꯥꯎꯕꯤ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏꯁ ꯔꯣꯜ ꯑꯃꯃꯝꯒ ꯆꯥꯔꯅꯤ ꯍꯥꯎꯕ꯭ꯔꯥ ꯑꯅꯥꯁꯨ ꯑꯂꯨ ꯐ꯭ꯔꯥꯏꯒ ꯇꯦꯁ ꯇꯧꯔꯤ ꯄꯣꯠꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯦꯡꯒ꯭ꯂꯣꯔ ꯏꯌꯥꯔꯄꯣꯔꯠ ꯌꯧꯔꯦ ꯑꯗꯩꯗꯤ ꯄꯣꯠꯁꯨ ꯂꯧꯊꯣꯛꯑꯦ ꯑꯗꯩꯗꯤ ꯑꯅꯤꯌꯥꯁꯦ ꯑꯩꯅ ꯃꯄꯥꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯦ ꯉꯁꯥꯏꯒꯩ ꯃꯥ ꯇꯨꯝꯃꯒꯕꯨꯗꯤ ꯂꯥꯛꯑꯦꯕ ꯑꯩꯅ ꯄꯝꯃꯒ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯥꯔꯗ ꯆꯠꯄꯩꯗꯤ ꯀꯩꯅꯣꯁꯦ ꯑꯩ ꯈꯔ ꯋꯥꯔꯅꯤ ꯃꯄꯥꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯈꯥꯏ ꯚ꯭ꯌꯨꯁꯦ ꯐꯖꯕꯅꯦ ꯃꯦꯇ꯭ꯔꯣ ꯆꯠꯄꯅꯦꯕ ꯁꯤ ꯃꯈꯥꯒꯤꯗ ꯑꯃꯁꯨ ꯆꯠꯈ꯭ꯔꯦ ꯑꯃꯁꯨ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯦꯇ꯭ꯔꯣ ꯏꯁꯇꯦꯁꯟ ꯑꯁꯤ ꯂꯩꯕ ꯌꯥꯝ ꯅꯛꯑꯦꯕ ꯁꯤ ꯃꯈꯥꯒꯤꯁꯤꯅ ꯃꯣꯜ ꯑꯃ ꯀꯟꯅ ꯁꯥꯔꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯗꯣꯏꯅꯦ ꯁꯤꯅ ꯁꯥꯏꯁꯤꯗꯤ ꯕꯨꯗꯤ ꯂꯧꯁꯤꯡ ꯊꯣꯛꯄꯅꯦꯕ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇ꯭ꯔꯒꯀꯣ ꯁꯨꯃꯥꯏꯅ ꯁꯪꯉꯃꯥꯟ ꯀꯩꯀꯩꯒ ꯌꯦꯡꯕ ꯀꯥꯈꯠꯂꯛꯄꯁꯦ ꯇꯦꯔꯦꯁꯇ ꯃꯦꯇ꯭ꯔꯣꯁꯨ ꯂꯥꯛꯑꯦ ꯑꯃꯨꯛ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯌꯨꯝ ꯌꯧꯔꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯑꯩꯁꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯂꯦꯖ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯔꯝꯒꯦꯅ ꯇꯧꯖꯕꯅꯦ ꯑꯗꯣ ꯍꯥꯟꯅ ꯒꯋꯥ ꯆꯠꯄꯤꯔꯕ ꯃꯤꯁꯤꯡ ꯑꯣꯏꯇꯥꯔꯗꯤ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯑꯗꯨꯒ ꯆꯠꯇ꯭ꯔꯤꯕ ꯅꯧꯅ ꯑꯍꯥꯟꯕ ꯆꯠꯀꯦ ꯀꯥꯏꯅ ꯈꯟꯕ ꯃꯤꯁꯤꯡꯗꯗꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯅ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯈꯟꯕꯗꯒꯤ ꯑꯩꯅ ꯁꯤꯁꯦ ꯍꯥꯏꯖꯕꯅꯦ
ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯀꯣꯃꯣꯗꯦꯁꯟꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ ꯍꯣꯇꯦꯜꯒꯤ ꯑꯣꯞꯁꯟꯗ ꯑꯥꯏꯗꯔ ꯑꯩꯈꯣꯏꯅ ꯁꯤꯇꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯂꯧꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯕꯤꯆꯀꯤ ꯍꯦꯛ ꯃꯄꯥꯟꯗ ꯕꯨꯛ ꯇꯧꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯅꯤꯁꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯍꯥꯏꯕꯕꯨ ꯁꯤꯇꯤ ꯃꯅꯨꯡꯗ ꯂꯧꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯑꯗꯨꯗꯨꯅ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯇꯣꯞꯄ ꯃꯐꯝ ꯆꯠꯄꯗ ꯍꯦꯟꯅ ꯑꯦꯛꯁꯦꯁꯤꯕꯜ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯥꯏꯁꯁꯨ ꯆꯤꯄꯔ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯗꯤ ꯌꯥꯝꯅ ꯐꯦꯃꯤꯂꯤꯌꯔꯂꯤ ꯑꯣꯏꯗꯕ ꯏꯌꯔꯕꯤꯑꯦꯟꯕꯤꯒꯤ ꯑꯣꯞꯁꯟꯁꯨ ꯂꯩ ꯏꯌꯔꯕꯤꯑꯦꯟꯕꯤ ꯍꯥꯏꯁꯦ ꯃꯌꯥꯝ ꯀꯩꯁꯨ ꯅꯠꯇꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯐ꯭ꯂꯦꯠꯁꯦ ꯄꯔ ꯗꯦ ꯕꯦꯁꯤꯁꯇ ꯃꯣꯏꯅ ꯔꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯄꯔ ꯗꯦ ꯕꯦꯁꯤꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯕꯨꯀꯤꯡ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯞꯁꯟꯗꯨꯅꯦ ꯑꯗꯣ ꯃꯁꯥꯒꯤ ꯐ꯭ꯂꯦꯠꯁꯨ ꯑꯣꯏꯖꯔꯕꯅꯤꯅ ꯌꯨꯝ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯁꯤꯁꯤꯗ 1 BHK 2 BHK 3 BHKꯒꯤ ꯑꯣꯞꯁꯟ ꯂꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯌꯨꯝꯗ ꯂꯩꯕꯒꯤ ꯐꯤꯂꯤꯡꯗꯨꯁꯨ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯍꯜꯂꯦ ꯑꯗꯨꯗꯤ ꯑꯥꯎꯠꯁꯥꯏꯠ ꯐꯨꯗꯀꯨꯝꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯗꯕꯁꯤꯡꯒꯤꯗꯤ ꯋꯦꯜ ꯏꯀ꯭ꯋꯤꯞ ꯀꯤꯠꯆꯟ ꯐꯖꯅ ꯌꯥꯎꯔꯕꯅꯤꯅ ꯁꯤꯗ ꯊꯣꯡ ꯊꯥꯛꯑꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯊꯣꯡ ꯊꯥꯛꯑꯒ ꯆꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯍꯦꯟꯅ ꯄꯤꯔꯛꯑꯦ ꯁꯤꯗꯅ ꯒꯋꯥꯒꯤ ꯏꯌꯔꯕꯤꯑꯦꯟꯕꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯒꯋꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯒꯋꯥ ꯁꯤꯔꯤꯁꯀꯤ ꯚꯤꯗꯤꯑꯣꯗ ꯁꯤꯁꯤꯅ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯒꯋꯥ ꯁꯤꯔꯤꯁꯀꯤ ꯚꯤꯗꯤꯑꯣꯕꯨ ꯔꯤꯐꯔ ꯇꯧꯕꯤꯌꯣ ꯃꯗꯨꯗ ꯏꯌꯔꯕꯤꯑꯦꯟꯕꯤ ꯑꯅꯤ ꯇꯨꯔ ꯇꯧꯕꯒꯤ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯩ ꯂꯣꯏꯅ ꯑꯗꯨꯗ ꯍꯥꯞꯆꯈꯤꯕꯅꯦ ꯑꯗꯨꯏ ꯃꯌꯥꯝꯁꯨ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯔꯤꯐꯔ ꯇꯧꯕꯤꯌோ ꯆꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯦꯛꯖꯦꯛ ꯄ꯭ꯔꯥꯏꯁꯤꯡ ꯑꯃ ꯍꯥꯏꯕꯁꯦ ꯌꯥꯝ ꯋꯥꯒꯅꯤ ꯑꯗꯨꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯄ꯭ꯔꯤꯐꯔꯦꯟꯁꯀꯤ ꯃꯇꯨꯡ ꯏꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯣꯡꯉꯒ ꯆꯥꯖꯕ ꯌꯥꯎꯕ ꯑꯗꯩꯗꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯑꯗꯨꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯄ꯭ꯔꯤꯐꯔꯦꯟꯁꯀꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯑꯗꯨꯗꯨꯒ ꯀꯩꯅꯣꯁꯦ ꯕꯤꯆ ꯃꯄꯥꯟꯒꯤ ꯁꯦꯡꯀꯨꯝꯕꯗꯒꯤ ꯂꯧꯔꯒ ꯆꯥꯔꯗꯤ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯚꯟ ꯐ꯭ꯔꯥꯏড ꯔꯥꯏꯁ ꯑꯃꯗ 400ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯅ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ 5 ꯗꯦꯖꯀꯤ ꯖꯔꯅꯤꯁꯤꯗ ꯃꯄꯥꯟꯗ ꯑꯃꯨꯛ 2 ꯗꯦꯖꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯗꯨꯃꯥꯏꯅ ꯆꯥꯏ ꯑꯗꯨꯒ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯊꯣꯡꯉꯒ ꯆꯥꯖꯩ ꯑꯗꯨꯗ ꯑꯗꯨꯝ 5,000 ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯨꯒ ꯃꯌꯥꯝ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯃꯇꯥꯡꯁꯦ ꯒꯋꯥꯗ ꯎꯕꯔ ꯑꯣꯂꯥꯒꯤ ꯑꯣꯞꯁꯟꯁꯦ ꯂꯩꯇꯦ ꯑꯗꯨꯅ ꯃꯣꯏ ꯒꯋꯥ ꯈꯛꯇꯒꯤ ꯑꯣꯏꯕ ꯒꯋꯥ ꯃꯥꯏꯜꯁꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯂꯩ ꯑꯗꯨꯗꯣ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯒꯋꯥ ꯃꯥꯏꯜꯁꯀꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯔꯗꯤ ꯃꯣꯏ ꯑꯇꯣꯞꯄ ꯎꯕꯔ ꯑꯣꯂꯥꯒ ꯃꯥꯟꯅꯗे ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯕꯨꯛꯇꯪ ꯇꯧꯕꯗ ꯃꯣꯏꯒꯤ ꯋꯥꯂꯦꯠꯇ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯍꯥꯟꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒꯤ ꯄꯩꯁꯥꯁꯦ ꯏꯟꯁꯇꯦꯟ ꯑꯣꯏना ꯑꯗꯨꯝ ꯗꯤꯗꯛ ꯇꯧꯈꯤꯅꯤ ꯔꯥꯏꯗꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯑꯗꯨ ꯃꯌꯥम ꯀꯩꯝ ꯄꯥꯈꯠꯄꯤꯒꯅꯣ ꯑꯩꯈꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯀꯦꯟꯁꯦꯜ ꯇꯧꯔꯛꯄ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯖꯕ ꯑꯣꯏꯔꯣ ꯏꯟꯁꯇꯦꯟꯠꯂꯤ ꯃꯣꯏ ꯑꯗꯨꯝ ꯔꯤꯐꯟ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯎꯕꯔ ꯑꯣꯂꯥꯒꯤ ꯑꯣꯞꯁꯟꯗ ꯑꯩꯈꯣꯏꯅ ꯔꯥꯏꯗꯇꯣ ꯂꯣꯏꯔꯒ ꯄꯩꯁꯥ ꯗꯤꯗꯛ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯑꯗꯨꯒ ꯃꯌꯥꯝ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇ ꯄꯩꯁꯥꯁꯦ ꯑꯇꯣꯞꯄ ꯁꯤꯇꯤꯒ ꯌꯦꯡꯅꯕꯗ ꯏꯚꯟ ꯕꯦꯡꯒ꯭ꯂꯣꯔꯒ ꯀꯝꯄꯤꯌꯔ ꯇꯧꯕꯗ ꯒꯋꯥꯁꯦ ꯈꯤꯇꯪꯗꯤ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯐꯨꯜ ꯗꯦ ꯀꯣꯏꯕ ꯆꯠꯄꯒꯤꯗꯤ ꯀꯦꯕꯁꯦ ꯐꯨꯜ ꯗꯦ ꯕꯨꯀꯤꯡ ꯇꯧꯕꯤꯌꯣ ꯑꯗꯨ ꯒꯨꯒꯜꯗ ꯑꯩꯈꯣꯏꯅ ꯊꯤꯕꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯊꯣꯛꯄꯅꯦ ꯐꯨꯜ ꯗꯦꯒꯤꯗꯤ ꯑꯗꯨꯅꯈꯤꯇꯪ ꯆꯤꯄꯔ ꯑꯣꯏꯔꯛꯑꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯆꯠꯂꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯁꯨ ꯐꯨꯜ ꯗꯦ ꯕꯨꯀꯤꯡ ꯇꯧꯕ ꯃꯇꯝꯗ 3,000ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ 이찬우티수 비디오 넘버 영이에 카페 목매암 mama wa ngang ado ma'am gawa lak matam chatpa matamda driving license amdi loina biro akhoi su kitang angang masa yaubagi ko khoina kaino do tawdre adugi kaino do purudre phap to purudre ado karigi driving license ama yaubiragadi 2 wheeler boiro 4 wheeler boiro akhoina adum wairaga ko rent tawrakanda adum kaino de koibe yai haidi gawagi lambi sing jam naleba ko aduga masas nale aduga traffic jam su kasu leite ba traffic jam su kasu oidamina adum koiba satpa gidi yam nungai ni haidi gari masadaga magi view road side ki view ga to yam phajai ba ko aduna driving license ama yaubiraga adum moi tagi gari do book tawrakanda rent lawrakanda ko adum gari satpi bi haidi 2 wheeler amada per day basis lawba matamda 400 tumai oeba ko akoina thau halakanda hanjarakanda aduna car 4 wheeler wai ge haiba 2 wheeler wai ge haiba adugi facility di loina available
ꯑꯗꯨꯒ ꯃꯌꯥꯝ ꯇꯨꯔꯤꯁ ꯄ꯭ꯂꯦꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯅꯣꯔꯠ ꯒꯋꯥ ꯁꯥꯎꯠ ꯒꯋꯥ ꯍꯥꯏꯅ ꯈꯥꯏꯗꯣꯛꯑꯦ ꯑꯗꯣ ꯅꯣꯔꯠ ꯒꯋꯥꯗꯅ ꯅꯥꯏꯠ ꯂꯥꯏꯐ ꯑꯗꯩꯗꯤ ꯄꯥꯔꯇꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯗꯨꯝꯕꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯋꯦ ꯑꯗꯨꯒ ꯁꯥꯎꯠ ꯒꯋꯥꯁꯤꯅ ꯁꯥꯎꯠ ꯒꯋꯥꯗ ꯇꯨꯔꯤꯁ ꯄ꯭ꯂꯦꯁ ꯍꯥꯏꯔꯗꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯣꯏꯇꯥꯕꯅꯤꯀꯣ ꯑꯗꯨꯒ ꯁꯃꯨꯗ꯭ꯔ ꯕꯤꯆꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯌꯨꯅꯤꯛꯅꯦꯁ ꯑꯃꯃꯝ ꯂꯣꯏ ꯂꯩ ꯑꯗꯨꯅ ꯔꯤꯂꯦꯛꯁ ꯃꯣꯠꯇ ꯕꯤꯆ ꯃꯄꯥꯟꯕꯨ ꯑꯦꯟꯖꯣꯏ ꯇꯧꯒꯦꯅ ꯂꯥꯛꯄꯁꯤꯡꯒꯤꯗꯤ ꯌꯥꯝ ꯄ꯭ꯔꯤꯐꯔꯦꯕꯜ ꯑꯣꯏ ꯁꯥꯎꯠ ꯒꯋꯥꯁꯦ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯒꯋꯥ ꯁꯦꯔꯤꯁꯀꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯄꯟꯖꯈ꯭ꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔꯁꯤꯅ ꯒꯋꯥꯗ ꯆꯠꯀꯦꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯁꯨ ꯁꯤꯒꯨꯝꯕ ꯀꯟꯇꯦꯟꯁꯤꯡꯁꯦ ꯄꯨꯈꯠꯂꯛꯅꯕ ꯃꯌꯥꯝꯒꯤ ꯈꯨꯠꯊꯥꯡꯗ ꯄꯨꯈꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯏꯐꯔꯠ ꯃꯌꯥꯝ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯇꯣꯞꯄ ꯃꯐꯝ ꯀꯌా ꯑꯃ ꯆꯠꯄꯒꯤ ꯏꯟꯐꯣꯔꯃꯦꯇꯤꯞ ꯑꯣꯏꯕ ꯀꯟꯇꯦꯟ ꯀꯌꯥ ꯑꯃ ꯁꯦꯝꯅꯕ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ